ꯃꯥꯄꯜꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯁꯤꯃꯨꯛꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯃꯌꯥꯝꯀꯣ ꯍꯥꯏꯗꯤ ꯁꯣꯔꯠ ꯁꯦꯝꯕ ꯔꯤꯜꯁ ꯁꯦꯝꯕ ꯏꯆꯦ ꯑꯃꯒꯤꯅꯦꯕꯀꯣ ꯃꯥꯒꯤ ꯖꯒꯥꯁꯦ ꯀꯩꯅꯣ ꯀꯔꯦꯛꯇꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯤꯜꯁꯇ ꯎꯕꯗꯒꯤꯅꯦ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯁꯦꯝꯖꯔꯛꯄ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯩꯁꯦꯀꯣ ꯍꯣꯏ ꯃꯉꯣꯟꯗ ꯕꯤꯠ ꯀꯣꯃꯦꯟ ꯂꯥꯛꯑꯦ ꯆꯨꯝꯃꯤ ꯂꯥꯟꯕꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨꯁꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯇꯥꯕꯤꯁꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩꯁꯤꯡꯁꯤꯅꯅꯦ ꯉꯥꯡꯗꯣꯔꯛ ꯁꯥꯗꯣꯔꯛꯄꯁꯦ ꯀꯩꯅꯣ ꯃꯤꯇꯩ ꯑꯁꯦꯡꯕꯗꯤ ꯁꯥꯖꯅꯤꯡꯉꯤꯕ ꯑꯗꯨꯒ ꯉꯥꯡꯗꯣꯔꯛꯄꯗ ꯂꯣꯟꯆꯣꯛꯂꯒ ꯁꯤꯔꯝꯗꯥꯏ ꯃꯥꯏ ꯋꯥꯁꯦ ꯑꯩ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯉꯝꯗ꯭ꯔꯦ ꯃꯥ ꯉꯥꯡꯉꯤ ꯋꯥꯁꯦ ꯑꯃꯨꯛꯀ ꯇꯥꯍꯜꯂꯛꯀꯦ ꯌꯦꯡꯉꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩꯁꯤꯡꯁꯤꯅꯅꯦ ꯉꯥꯡꯗꯣꯔꯛ ꯁꯥꯗꯣꯔꯛꯄꯁꯦ ꯀꯩꯅꯣ ꯃꯤꯇꯩ ꯑꯁꯦꯡꯕꯗꯤ ꯁꯥꯖꯅꯤꯡꯉꯤꯕ ꯑꯗꯨꯒ ꯉꯥꯡꯗꯣꯔꯛꯄꯗ ꯂꯣꯟꯆꯣꯛꯂꯒ ꯁꯤꯔꯝꯗꯥꯏꯁꯤꯡꯁꯦ ꯃꯣꯏꯅ ꯉꯥꯡꯗꯣꯔꯛꯄꯗꯗꯤ ꯑꯗꯣ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯃꯌꯥꯡꯂꯝꯒꯤ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯔꯤꯜ ꯁꯥꯕꯁꯦ ꯅꯣꯏꯅ ꯖꯦꯡꯕꯨ ꯑꯣꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯑꯩꯈꯣꯏꯅ ꯖꯦꯡꯕꯨꯗꯤ ꯖꯦꯡꯒꯅꯨ ꯅꯣꯏꯅ ꯀꯅꯥꯝꯅ ꯆꯣꯔꯣꯛ ꯄꯣꯠꯂꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯖꯦꯡꯕ ꯖꯥꯗꯦꯅ ꯍꯥꯏꯗꯦ ꯖꯦꯡꯕꯨꯗꯤ ꯖꯦꯡꯒꯅꯨꯅꯦ ꯅꯊꯧ ꯂꯩꯇ꯭ꯔꯅ ꯋꯥ ꯉꯥꯡꯉꯤꯗꯣ ꯋꯥꯊꯤ ꯁꯥꯟꯅꯔꯤꯗꯣ ꯃꯤ ꯃꯔꯛꯇ ꯃꯣꯏ ꯂꯣꯟꯗꯒꯤ ꯊꯥꯗꯣꯛꯅ ꯆꯣꯔꯄ ꯆꯥꯏ ꯃꯆꯨꯗꯪ ꯆꯥꯕ ꯊꯥꯒꯠꯄꯁꯦ ꯑꯃ ꯆꯥꯕ ꯑꯃꯗ ꯃꯦꯠꯇꯦꯕ ꯃꯣꯏ ꯂꯩꯇꯦ ꯂꯤꯜ ꯊꯥꯒꯠꯂꯛꯏꯁꯦ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯈꯛꯇꯪꯗꯅꯤ ꯂꯤꯜ ꯊꯥꯒꯠꯂꯛꯏꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯛꯇꯪꯗꯅꯤ ꯂꯤꯜ ꯊꯥꯒꯠꯂꯛꯏꯁꯦ ꯑꯗꯨ ꯃꯣꯏꯔꯣꯝꯗꯗꯤ ꯁꯦꯀꯦꯟꯒꯤ ꯂꯤꯜ ꯊꯥꯒꯠꯂꯛꯏꯁꯦ ꯑꯗꯨꯒ ꯃꯣꯏꯔꯣꯝꯒꯤ ꯅꯣꯏꯗ ꯉꯁꯤꯁꯨ ꯅꯈꯣꯏꯅ ꯐꯠꯇꯕ ꯀꯣꯃꯦꯟ ꯑꯃꯇ ꯇꯧꯔꯕ꯭ꯔꯅꯦ ꯀꯔꯤ ꯃꯊꯧꯁꯨ ꯇꯥꯗꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯊꯧ ꯇꯥꯅ ꯅꯣꯏꯗ ꯑꯩꯈꯣꯏꯅ ꯀꯣꯃꯦꯟ ꯐꯠꯇꯕ ꯇꯧꯗꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯇꯦꯂꯦꯟꯅꯤ ꯃꯥꯅ ꯅꯝꯖꯕ ꯊꯥꯒꯠꯆꯔꯛꯄꯅꯤ ꯑꯗꯨꯗꯤ ꯅꯣꯏꯅ ꯕꯦꯠ ꯀꯣꯃꯦꯟ ꯇꯧꯔꯛꯇꯣꯏꯗ ꯀꯔꯤ ꯃꯊꯧ ꯇꯥꯅ ꯇꯧꯔꯤꯒꯦ ꯉꯥꯡꯉꯗꯤ ꯉꯥꯡꯉꯦ ꯍꯥꯏꯒꯅꯤꯅꯦ ꯖꯦꯡꯕꯨꯗꯤ ꯖꯦꯡꯒꯅꯨ ꯅꯣꯏꯅ ꯀꯔꯝ ꯖꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯗꯥ ꯃꯥꯜꯂꯤꯒ ꯑꯗꯨ ꯀꯥꯏꯅ ꯅꯌꯨꯝꯒꯤꯅꯦ ꯁꯥꯔꯤꯡꯗꯨꯒꯤꯗꯨꯒꯅꯦ ꯅꯣꯏꯅ ꯁꯤꯅꯦ ꯀꯣꯃꯦꯟ ꯊꯥꯔꯛꯎ ꯑꯩꯈꯣꯏꯅ ꯀꯣꯃꯦꯟ ꯊꯥꯕꯤꯔꯛꯀꯅꯨ ꯁꯛ ꯑꯩꯈꯣꯏ ꯉꯁꯤꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯀꯣꯃꯦꯟ ꯑꯃ ꯊꯥꯔꯨꯗꯦ ꯑꯩꯈꯣꯏꯁꯨ ꯊꯥꯔꯨꯗꯦ ꯑꯩꯈꯣꯏꯅꯁꯨ ꯊꯥꯕꯤꯔꯛꯀꯅꯨ ꯇꯥꯔꯦꯗꯅꯀꯣ ꯑꯗꯨꯒ ꯏꯆꯦꯁꯤꯅ ꯍꯥꯏꯕꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯔꯝꯗꯥꯏ ꯅꯣꯏ ꯍꯥꯏꯀꯣ ꯀꯔꯤ ꯋꯥꯅꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯂꯥꯟ ꯀꯜꯂꯕ ꯃꯅꯨꯡꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯁꯤꯒ ꯃꯥꯅ ꯀꯩꯁꯨ ꯂꯩꯇꯕ ꯃꯤ ꯑꯃꯅ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯄꯥꯊꯣꯛꯑꯒ ꯃꯥꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯣ ꯍꯟꯈꯣꯕ ꯑꯗꯨꯒ ꯃꯥꯅ ꯃꯅꯤꯄꯨꯔꯗꯨꯃ ꯄꯜꯂꯒ ꯁꯤꯔꯝꯗꯥꯏꯁꯤꯡꯒꯤ ꯍꯥꯏꯅ ꯏꯆꯦꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯔꯨꯕꯗ ꯃꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦꯗꯤ ꯌꯨꯝꯗ ꯐꯝꯃꯒ ꯆꯥꯔꯃꯤꯅ ꯃꯅꯤꯄꯨꯔꯗ ꯖꯪꯒꯜꯗ ꯀꯔꯤꯗ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯩꯈꯣই ꯃꯤꯇꯩ ꯃꯌꯥꯝꯒꯤꯗꯃꯛ ꯂꯥꯟ ꯇꯧꯔꯤꯕ ꯏꯪꯊꯝꯊꯥꯗ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥꯁꯤꯒ ꯃꯌꯥꯝꯁꯤꯕꯨ ꯁꯣꯏꯒꯗ꯭ꯔꯥ ꯂꯥꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯑꯄꯨꯝꯕ ꯆꯥꯛ ꯈꯔ ꯆꯥꯁꯟ ꯑꯐꯪꯕ ꯈꯔ ꯆꯥꯁꯟ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕꯗꯨꯗꯤ ꯏꯆꯦ ꯑꯣꯏꯅ ꯈꯪꯗ꯭ꯔꯦꯕꯀꯣ ꯈꯪꯗꯕꯗꯨꯅ ꯏꯆꯦꯅ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯏꯅ ꯁꯤꯔꯝꯗꯥꯏꯁꯤꯡꯁꯦ ꯀꯥꯏꯅ ꯏꯆꯦꯁꯦ ꯃꯀꯣꯛꯁꯦ ꯈꯤꯇꯪ ꯋꯥꯠ ꯃꯥꯟꯅꯦ ꯏꯆꯦꯒꯤ ꯀꯣꯛꯁꯦ ꯈꯔ ꯂꯩꯈꯠꯈꯤꯗꯕꯩꯔꯥ ꯈꯪꯗꯦꯕ ꯔꯤꯜ ꯁꯦꯝꯕꯗꯒꯤꯅꯦ ꯑꯗꯣ ꯈꯤꯇꯪ ꯉꯥꯡꯕꯗ ꯆꯥꯡꯃꯅꯤ ꯄꯥꯜꯂ ꯈꯜꯂꯒ ꯉꯥꯡꯉꯨ ꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯃꯌꯥꯝꯁꯨ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯔꯣꯕ ꯌꯥꯝ ꯁꯥꯊꯤꯅꯗꯤ ꯁꯤꯅꯤꯌꯣꯔꯅꯤ ꯑꯩꯅ ꯐꯠꯇꯕ ꯋꯥꯍꯩꯕꯨꯗꯤ ꯁꯤꯖꯤꯟꯅꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤꯁꯦ ꯎꯔꯨꯕꯗ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯀꯨꯀꯤꯅ ꯃꯑꯣꯡ ꯆꯥꯗꯕ ꯁꯦꯝꯃꯁꯨ ꯀꯨꯀꯤꯗ ꯊꯤꯗꯤ ꯉꯥꯡꯉꯦꯕ ꯑꯗꯨꯒ ꯃꯤꯇꯩ ꯏꯁꯥꯅꯤꯅ ꯑꯩ ꯃꯉꯣꯟꯗꯗꯤ ꯊꯤꯅꯗꯤ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯅꯁꯥꯗꯤ ꯏꯆꯦ ꯅꯪ ꯈꯤꯇꯪ ꯈꯟꯊꯕꯁꯦ ꯋꯥꯠ ꯃꯥꯟꯅꯦꯕꯀꯣ 이봉이 바시나 와나 떠오르지는 우드만에 그림 우드만에 나는 밑에 우산을 내려 마네요. 아두고 난 찐나마 빨래나 나는 당한 것도 오해래 이제 시람다이니까 아두 뭐가 생각도 하이가 너가 사티나 따오자 거의 농아이때요. 이제나 Karino ichena mitay nga siyaningira kukina nga maningira draga manipurgi langi irang singi matungi na ichena siramdai singda sumai piye kamen pile si dama kawani kang noy romani na pura magta dumai na hai bidu di hai ning de ichi na kokto kadang kadang khanda ji jam senior roy ni kasuna angang natra wani angang oina pangangang gi beduna mani phi jaw dangai kana phi jaw dri ba mi do hai jo lan do ba mi am do na dumai na siramdai ni kana hai ye 이제는 아이 뭐가 좀 사티나 농아이때요. 이제
이제 꼭지 그런 와담도 말해 보고 너 이제 여기 패밀리ꯗꯒꯤ ꯂꯥꯟ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯏꯆꯦꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡꯁꯦ ꯈꯔꯁꯨ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯅꯣꯏꯅ ꯃꯄꯥꯟꯗ ꯂꯩ ꯂꯥꯞꯅ ꯀꯁꯥꯔꯗ ꯂꯩ ꯁꯤꯒ ꯂꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯏꯆꯦ ꯋꯥꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯤꯇꯩ ꯂꯩ ꯀꯁꯥꯔꯗꯁꯨ ꯂꯩ ꯗꯤꯃꯥꯄꯨꯔ ꯑꯃ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤꯁꯤꯒ ꯃꯅꯤꯄꯨꯔꯅ ꯋꯥꯔꯤꯁꯤꯅ ꯍꯦꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯥꯏꯒꯤ ꯌꯨꯝꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯤꯒꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯈꯤꯇꯪ ꯈꯜꯂꯒ ꯅꯣꯏ ꯉꯥꯏꯍꯥꯛꯀꯤ ꯁꯣꯠ ꯁꯦꯝꯈ꯭ꯔꯒ ꯔꯤꯜ ꯁꯦꯝꯈ꯭ꯔꯒ ꯑꯗꯨ ꯈꯛꯀꯤ ꯉꯥꯡꯉꯦꯕ ꯑꯗꯨ ꯊꯣꯛꯏꯕ ꯑꯋꯥꯕ ꯊꯣꯛꯏꯕ ꯏꯃꯨꯡꯗꯨꯒꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯉꯁꯤ ꯖꯪꯒꯜꯗ ꯂꯦꯛꯇꯅ ꯑꯗꯩꯗꯤ ꯆꯥꯗꯕꯣꯏ ꯇꯧꯗꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒꯀꯣ ꯂꯦꯜꯂꯤꯕ ꯃꯌꯥꯝꯁꯤꯒ ꯏꯆꯦꯅ ꯁꯤꯔꯝꯗꯥꯏ ꯅꯣꯏ ꯃꯌꯥꯝꯅ ꯅꯪꯒꯤ ꯁꯣꯠꯇꯨꯗꯤ ꯁꯦꯝꯃꯦ ꯌꯥꯏ ꯁꯦꯝꯗ꯭ꯔꯦ ꯌꯥꯏꯕ ꯊꯨꯒꯂꯥꯅꯦꯕ ꯑꯗꯨ ꯊꯨꯒꯂꯥꯗꯨꯒꯤꯗꯃꯛ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯕ ꯈꯣꯟ ꯊꯥꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯏꯆꯦꯁꯦ ꯀꯔꯤ ꯋꯥꯍꯩꯗꯒꯤ ꯍꯥꯏꯅꯤꯡꯗꯦ ꯑꯇꯩ ꯀꯔꯤꯅꯣ ꯑꯩꯅ ꯏꯆꯦꯗ ꯍꯥꯏꯗꯣꯏꯁꯦ ꯀꯩꯅꯣ ꯅꯪꯕꯨ ꯁꯨꯛ ꯌꯥꯝꯅ ꯀꯣꯛ ꯌꯥꯎꯗ꯭ꯔꯤꯁꯤꯕꯨ ꯃꯤꯇꯩ ꯑꯁꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯗꯨꯒꯨꯝꯕ ꯆꯤꯟꯗꯒꯤ ꯋꯥꯍꯩꯗꯣ ꯅꯪ ꯊꯣꯛꯏꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯤꯇꯩ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯊꯣꯛꯄ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯀꯁꯥꯔꯒꯤꯅꯦꯕ ꯀꯁꯥꯔꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨꯗꯤ ꯁꯤꯖꯤꯟꯅꯕ ꯉꯝꯗꯦꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯜꯂꯦꯕ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯕꯤꯕ ꯃꯅꯤꯄꯨꯔꯅ ꯉꯝꯍꯟꯕꯤꯕ ꯁꯨꯃꯥꯏꯅ ꯇꯧꯍꯟꯕꯤꯕ ꯑꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯍꯟꯕꯤꯗꯕ ꯅꯪꯗꯤ ꯏꯀꯣꯝꯃꯣꯏ ꯀꯩꯁꯨ ꯂꯩꯇꯕ ꯕꯦꯠ ꯀꯃꯦꯟ ꯑꯃ ꯂꯥꯛꯄꯒꯤꯗꯃꯛ ꯁꯤꯔꯝꯗꯥꯏ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯏꯆꯦꯅ ꯄꯥꯝꯃꯤꯁꯤꯕꯨ ꯅꯪꯒꯤ ꯁꯣꯠ ꯖꯦꯡꯕ ꯖꯦꯡꯗꯕ ꯍꯥꯏꯗꯣ ꯅꯪ ꯊꯥꯖꯔꯣꯏ ꯉꯁꯤꯐꯥꯎ ꯑꯩ ꯅꯪꯒꯤ ꯁꯣꯠꯇ ꯂꯥꯏꯛ ꯄꯤꯗꯦ ꯀꯃꯦꯟ ꯄꯤꯗꯦ ꯖꯦꯡꯕꯨ ꯌꯦꯡꯖꯔꯨꯗꯦꯕ ꯏꯆꯦꯅ ꯏꯆꯦꯒꯤ ꯅꯤꯄꯥꯒ ꯇꯧꯏ ꯈꯣꯠꯂꯤꯗꯣ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨꯗꯦꯕ ꯅꯪꯒꯤ ꯄꯔꯁꯅꯦꯜꯅꯤ ꯈꯪꯉꯦꯕ ꯂꯦꯀꯤꯟ ꯌꯦꯡꯉꯨꯗꯦꯕ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ ꯌꯦꯡꯖꯔꯨꯗꯦꯕ ꯑꯗꯣ ꯌꯦꯡꯉꯨꯕ ꯃꯤꯅ ꯃꯃꯤꯠ ꯅꯥꯗꯅ ꯀꯃꯦꯟ ꯄꯤꯔꯦ ꯍꯣꯏ ꯅꯪ ꯀꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯜꯂꯣꯕ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯏꯅ ꯅꯪꯅ ꯁꯤꯔꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ ꯄꯜꯂꯤꯗꯣ ꯏꯆꯦꯁꯦ ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯊꯣꯛꯏꯁꯦ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯔꯕ ꯍꯔꯥꯎꯔꯤꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥ ꯊꯣꯔꯛꯏꯗꯨꯅꯗꯤ ꯑꯗꯨ ꯍꯥꯏꯅꯤꯡꯉꯦꯕ ꯏꯆꯦ ꯁꯨꯛ ꯋꯥꯔꯕ ꯁꯨꯛ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯁꯤꯒ ꯏꯆꯦꯅ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯦ ꯏꯂꯥꯏꯉꯩ ꯁꯤꯔꯝꯗꯥꯏ ꯅꯣꯏꯅ ꯄꯤꯔꯛꯏ ꯀꯃꯦꯟꯗꯣ ꯀꯥꯏꯅ ꯀꯔꯤꯅꯣ ꯏꯆꯦꯅ ꯄꯥꯝꯃꯤꯁꯤꯕꯨ ꯃꯅꯤꯄꯨꯔꯁꯦ ꯀꯔꯤ ꯑꯣꯏꯍꯟꯅꯤꯡꯉꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯊꯧꯅꯥ ꯂꯩꯅ ꯆꯣꯡꯊꯣꯛꯇꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕꯅꯦꯕ ꯑꯗꯨꯏꯗꯣ ꯏꯆꯦꯅ ꯏꯂꯥꯏꯉꯩꯒꯤ ꯁꯤꯔꯝꯗꯥꯏ ꯅꯣꯏꯅ ꯄꯤꯔꯛꯏꯗꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯁꯥꯊꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤꯉꯩ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯈꯟꯊꯁꯤ ꯀꯣꯛꯁꯤꯡꯗꯣ ꯈꯔ ꯌꯥꯎꯅꯁꯤ ꯏꯆꯦ ꯔꯤꯜꯁ ꯑꯃ ꯁꯦꯝꯕꯒꯤꯗꯃꯛ ꯚꯥꯏꯔꯦꯜ ꯆꯠꯅꯕꯒꯤꯗꯃꯛ ꯃꯊꯧ ꯆꯥꯗꯕ ꯋꯥꯍꯩꯗꯣ ꯁꯤꯖꯤꯟꯅꯕꯤꯅꯨ ꯑꯗꯨꯁꯨ ꯃꯤꯇꯩ ꯃꯁꯦꯟ ꯅꯪ ꯁꯥꯎꯅꯤꯡꯕ ꯂꯩꯔ ꯀꯨꯀꯤꯗꯁꯨ ꯉꯥꯡꯉꯣ ꯑꯃꯗꯁꯨ ꯉꯥꯡꯉꯣ ꯃꯤꯇꯩ ꯑꯃ ꯑꯣꯏꯔ ꯃꯤꯇꯩꯗ ꯑꯗꯨꯃꯥꯏꯅ ꯈꯣꯟ ꯊꯥꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯅꯅꯥ ꯂꯩꯔꯒ ꯇꯥꯛꯀꯗꯕꯁꯨ ꯂꯩꯇꯦ ꯏꯆꯦꯗꯤ ꯁꯤꯅꯤꯌꯣꯔꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯉꯥꯡꯊꯣꯔꯛꯄꯗꯗꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯃꯅ ꯕꯨꯖꯥꯏꯒꯗꯕ ꯋꯥꯉꯥꯡ ꯉꯥꯡꯊꯣꯔꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯪꯒꯤ ꯅꯈꯥ ꯑꯣꯏꯔꯤ ꯑꯩꯅ ꯕꯨꯖꯥꯏꯕ ꯏꯇꯤꯛꯄꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯈꯤꯇꯪ ꯖꯦꯡꯉ ꯉꯥꯡꯕꯤꯁꯤ ꯏꯆꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯀꯣꯛ ꯆꯦꯟꯗꯕ ꯊꯥꯔ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯃꯥꯜꯂꯦꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯅꯨꯡꯁꯤꯕꯤꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯇꯥꯡ ꯌꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ